ngasi akan mada marui ba pau amoina ngasi aing nongyai pung nifunipan ki general strike kaukre pung nifunipan ki manung da security advisor DGP amadi chief secretary resign tawgadabani governor na manipur miyam da lalle haijagadabani haina kokomi na phongdoli manipur thaba gari salhan khidaba modi amade governor na miyam da sengdokadabani congress na phongdoli manipur thaba gari salhan khidabagi maram laibak asigi prime minister narendra modi amadi governor Ajay Kumar Balana miyamda sengdokadabani haina Manipur Pradesh Congress Committee MPCC na phongdorakli ngasi Congress babanda pangthokiba pawgi mipam amada MPCC gi spokesperson Bhupendra na hai irang horokpadagi ngasi phawba free movement lehendaba laibak thibani kari maram gidamakta sahi ani helak laba phawba Manipur da free movement lehenba ngamdribano ngasi maksu Manipur State Transport Corporation gi pawmi sing tongba bus Siroi Lili Festival 2025 pi yengba madi coverage to bus chatpada thinglakpada natana bus adu Manipur thai hana chalan khidaba simak Congress na kanwa mongde yaningde masi Manipur da free movement leitabagi tholakpani akoi India gi citizen ama oina Sangbidan da yauriba article 19 India gi mafam amada sathok chashin yabagi ayaba piriba asi president rule asina chalhan mangam daba asi laibak thibani double engine laingak fail oikraba matung governor na free movement ohen mangam daba asi president rule asibu fail oire takpani lenga ki gari phawbo chatpa ngamdraba asida mya micham singdi karamna chatpa ngamgani state asigi mapam asida karamba matamda state asigi manungda free movement phangan gadori bano sahi kaya india lenga khamadi governor da hangdali gangdok to wakat khongjang changchin khre silent digital manipur na to liba communal conflict asigi matang da india ki tongan mapam singda sangsilakpa khongjang gi manung sanna tha asigi tarahumdoida kaji road gangtok ta leiba omno residency complex ta wakat khongjang changchin khre khongjang loi singna khutta long live india we want peace and harmony long live manipur live and let live peacefully honorable prime minister please visit manipur hana iba warol sing padano wakat khongjang changchin khre wakat khongjang aduga mari leinana dr phanjobam sanjit chairman silent digital na phongdokibada manipur gi sahi ani helaklaba communal conflict asi waroisin purokpa ngamdana hojik phawba leiriba se state amadi central government bu warawi mausagum tangdu leitana santi oina hingmak pami lamkoiba singna hiyamna pamnaba mafam ama oiriba gangtok ta numit homni supna khongjang changchen bagi maroiba maramdi lamkoiba singna su manipur gi communal conflict asi loisinaba honabada makoi gi lamdam madugi lengak te karigumba wafam khara da oraba taksin gani haibagi pandamda sinba wakat khongjang ni haiki Paojakup Guite gi mathakta lakotpa FIR handokadabani KSO Delhi gi president Paojakup Guite gi mathakta Manipur police na laukhatkeba FIR khudakta handokadabani haina KUKI women union and the human rights Tenopal district na demand tori union asena thadorokpa sirol amana Paojakup Guite gi mathakta FIR laukhatuna mahakpo phanaba koitan tanbagi thabak chathariba simak politically oiba michang mikhai naiba thawngni amadi atamnana ethnic natraga political minority singbo namthanaba amadi makhoibu wangangba yahandanaba laukhatpa tharang amani hairi KUKI jogi mayokta phongna wafam kya phongdokhiba mioi singda FIR panduna phanaba honagadra karigidamukta wafam khara phongdoluba Guitebu criminal amagumna maral siribano minorities community khaktada khanana phaba punbagi thabak chatharakpa haiba si logi wagmadani amadi state machinery bu lana sejanabani masigumba thomungsing asena Manipur da communal violence thokalapagi maru oiba maramni hairi maramasena Paojakup Guite gi mathakta laukhatpa FIR mari lainana authority na khudakta handokadabani separate administration amagi damakta KUKI miyam amadi maru oina KUKI nupi singna amada oina chapchana lepli amadi Paojakup Guite gi damakta akhoina lepaga loinana mahaki mathakta laukhalakpa thabak pumba chapchana mayokna gani haina so zero lasina phongdorakli Thangminlen Mate khudakta thadokadabani KUKI NP Manipurna phongdoli irang asigamari lenana NIA na fakiba Thangminlen Mate khudakta thadokadabani haina KUKI NP Manipur ki sirol amana hairi loinana thong asigidamakta constitutional rights khongauna bani haibaga loinana KUKI jomyam namthana ba chauna
mamitai haina maral sirakli KUKI NP Secretary Information and the Publicity Janghaulun Haukipna thadurok pachirol aman hai Thangminlen Mate asi KUKI NP Technopol gi spokesperson ni mahak bu fa ba haiba asi hojik chathariba irang asida KUKI jo myambo namthabani haina lowi Thangminlen Mate kanagumba unlawful organization amadaga mari lainaba misak nate KUKI jo myam gidamakta kathokpaga loinana thabak tawriba miyoini Imphal Valley da lona yadaba mawngda chathariba thabak thawngsing asida usinnadana leiraga KUKI jo myam gi thabak tawriba Mate bu phaba haiba asi laibak thibani mipum khudimakta rule of law chap manana implement tawgadabani irang horakpadagi ngasi phawba minority oiriba KUKI jo myamda namthaduna lakli maramaduna India government na Thangminlen Mate khudakta thadoknaba mitning changbaga loinana KUKI jo myamda namthariba asi mitning changadabani hairi